ꯕꯖꯥꯔ ꯆꯠꯂꯨꯔꯁꯦ ꯑꯩꯈꯣꯏ ꯕꯥꯒꯤꯁꯨ ꯄꯣꯠ ꯈꯔ ꯂꯩꯒꯗꯕ ꯂꯩꯕꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯗꯩ ꯆꯪꯉꯅꯤ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯄꯟꯗꯧꯒꯤ ꯄꯣꯠ ꯂꯧꯕ tanggal mana ada ini ꯌꯧꯔꯦ ꯁꯤꯗꯒꯤ ꯂꯧꯗꯣꯏꯅꯦ ꯅꯨꯡꯁꯦ ꯐꯖꯕ꯭ꯔꯥ ꯕꯦꯝ ꯑꯗꯩꯗꯤ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯁꯤꯗꯅ ꯁꯤꯗꯅ ꯃꯣꯇꯤ ꯉꯥꯛꯇ
ꯑꯩꯈꯣꯏ ꯏꯕꯣꯛꯈꯣꯏ ꯌꯧꯔꯦ ꯒꯝꯂꯥ ꯑꯃꯁꯨ ꯂꯩꯊꯣꯔꯛꯑꯦ ꯏꯕꯣꯏꯗꯁꯨ ꯉꯥꯛꯇꯪ ꯆꯪꯉꯝꯃꯅꯤ ꯍꯥꯏ ꯕꯦꯝꯃ ꯐꯖꯕ꯭ꯔꯥ ꯆꯅꯤꯌꯥꯡꯈꯩꯗ ꯂꯧꯔꯤꯅꯤ ꯐꯦꯟ ꯐꯖꯩ ꯆꯍꯨꯝꯅꯦ ꯀꯣꯅꯔꯒꯤꯗ ꯂꯩꯔꯛꯏꯗ ꯍꯥ ꯃꯌꯥꯝ ꯌꯣꯟꯕꯗꯣ ꯀꯌꯥ ꯊꯣꯡꯉꯤꯗ ꯑꯁꯤꯒꯤ ꯅꯠꯇꯦ ꯈꯨꯌꯥꯊꯣꯡꯗꯩ ꯅꯠꯇꯦ ꯁꯤꯗꯤ ꯑꯁꯤ ꯏꯁꯤꯔꯧ ꯌꯧꯔꯝꯗꯥꯏ ꯈꯥꯕꯩꯁꯣꯏ ꯌꯧꯔꯝꯗꯥꯏꯗꯣ ꯑꯗꯨꯗ ꯄꯨꯊꯣꯛꯑ ꯌꯣꯜ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯂꯩꯔꯤ ꯆꯅꯤꯌꯥꯡꯈꯩꯗꯨꯝ ꯍꯥꯏꯔꯛꯄ꯭ꯔꯣ ꯅꯠꯇꯦ ꯆꯍꯨꯝ ꯍꯥꯏꯔꯛꯑꯦ ꯆꯅꯤꯌꯥꯡꯈꯩꯗ ꯂꯧꯔꯦ ꯁꯤ ꯁꯥꯠ ꯀꯥꯔꯛꯇꯣꯏꯔꯥ 이것도 얘긴데 이봐 또 퍼져봐 퍼져봐 부 시제 ꯀꯥꯏ ꯐꯤꯔꯣꯟ ꯍꯣꯡꯍꯟꯈꯤꯕ ꯑꯉꯥꯡꯁꯤꯕꯣ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯆꯔꯥ ꯋꯥꯟꯊꯣꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯗꯕꯅꯦ ꯂꯥꯛꯑꯣ ꯗ꯭ꯔꯦꯁꯀ ꯁꯦꯠꯆꯜꯂꯣ ꯂꯥꯛꯑꯣ ꯅꯪ ꯊꯝꯃꯣ ꯃꯃꯥꯅ ꯍꯥ ꯃꯃꯤꯒ ꯆꯠꯇꯣꯏꯅꯦ ꯀꯥꯏꯗꯅꯣꯕ ꯃꯃꯤꯒ ꯆꯠꯇꯣꯏꯁꯦ ꯀꯥꯏꯗ ꯃꯣꯏꯔꯥꯡꯕꯨ ꯃꯣꯖꯥꯗꯣ ꯂꯧꯊꯣꯛꯑꯣ ꯃꯣꯠꯂꯦ ꯂꯣꯏꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯊꯣꯛꯑꯣ ꯅꯠꯇꯦ ꯁꯥꯠꯂꯛꯇꯣꯏꯅꯦ ꯑꯝꯇ ꯌꯦꯡꯁꯤꯜꯂꯛꯎꯁꯦ ꯁꯤꯗ ꯄꯨꯄꯨ ꯍꯌꯦꯡ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯁꯤꯗꯅ ꯅꯝꯍꯧꯅꯕ ꯐꯖꯕ꯭ꯔꯣ ꯁꯤꯁꯦ ꯂꯩꯁꯦ ꯐꯖꯕ꯭ꯔꯣ ꯂꯩꯁꯦ ꯐꯖꯕ꯭ꯔꯣꯕ ꯃꯌꯥꯝ ꯁꯥꯠꯂꯛꯇꯣꯏꯁꯤꯗꯤ ꯃꯇꯝꯒꯤ ꯁꯤꯅ ꯈꯔ ꯌꯦꯡꯉꯣꯟꯗ ꯄꯦꯟꯇ꯭ꯔꯨꯛ ꯂꯩꯌꯦꯅ ꯍꯧꯔꯝꯕꯗꯤ ꯂꯣꯏ ꯃꯨꯠꯈ꯭ꯔꯦ ꯃꯩꯇꯩꯒꯤ ꯂꯩꯉꯩ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯆꯠꯂꯒꯦ ꯐꯝꯍꯧꯔꯣꯀꯣ ꯌꯨꯝ ꯌꯧꯔꯦ ꯃꯆꯥ ꯅꯪ ꯁꯥꯏꯗ ꯑꯣꯏꯅ ꯂꯩꯔꯣ ꯁꯤꯗ ꯑꯣꯏꯅ ꯊꯨꯗꯦꯛꯀꯅꯨꯀꯣ ꯁꯦ ꯅꯕꯥꯏꯅꯤꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯕꯗ ꯊꯨꯗꯦꯛꯑꯦ ꯍꯦꯛꯇ